Ahanba maktada Wari Pungja channel asina khwai miyambu taramna okchabaga loinana ekai khumnaba utchari ngasi su wari ama puraga lakchare adudi mayam wari se tadringagi mamangda channel asibu mai pakpa channel ama oinabagi damakta wari sibu tabiriba subscriber sing amadi viewer singna channel asibu nungsibiduna like comment amadi adom-adomgi khangna sanaba singda share tobiduna mai pakpa channel ama oihanbinaba mateng pangbiramu haiba wafam se thamjabaga loinana China da thokiba yamna tamthiba serial killer aduga potchai lutpat tawuda yamna maming chatkiba misak amagi wari dijage haiduna purga lakchare matamdo August ki tang manga 1966 ki matamni matamsida China gi Hunan hairaga khangnaba jaga jida changde kawa mafam ama leirami hairiba sigi mafamsida yamna waba senthok lambi ningthi nungaina leitaba yamna lairaba imung amagak leirami hairiba imung jigi matai manau jina punna mabani gi macha nupi amadi nupa punna angang taret poki asumna makhoina pokliba angang taret sigi manungda jang koba ma yarami hairiba jang je masin manau taret sigi manungda khwaidagi iton tonba angang ama oina poki asumna jang nomo gi chawkhalakpana mahi masingsu tamba haurakhi adubu magi family condition yamna phattabana maram oiraga jangna magi mahi masingi lamda mahakna high school gi thak yauna lairik tamba horokko matamda mahakna tamliba high school gi class sing ase mapung phana tamba losinba ngamkhide mahaki family gi semitlon gi phibam yamna thina sokpana maram oiraga jangna mahi masing tamba toklaba tungda miyamgi oiba thabak thorom kaya da yauksinba aduga mayamjigi apen pendagi matangda wa ngangba kholaw lawba miyamgi social activist ama oina mahak haurakhi magi punsida social activist ki lamda khongdaba haurokpa jang phaba punba yaurakpana maram oirga mahak makhatana miyamgi apen penda apam pamdagi matangda wa nganglamba ado toki asumna matam khara leiraga 1993 gi matamje yoksilaki hairiba matamsida jang junjina magi yamna luna tinajaba mamanaba liu bawang kawa miyoi amaga mahaka wakhal yamna chanaba kariguma ma tawje haiba matamda phat ekta yanaba yamna nungsi chanaba marup ama oina haurakhi asumna nungsi chanaba marup oiragasu makhoi anina ayamba matamda mingondagi potchai lawba lona huranba mi phuba chaiba lutpat tawba sigumbagi thabaksigi matangda kamaina tawjige kaidawjigena phattabagi wari adum sanaduna matam pumada leikhi asumna mabanina plan kaya tawrabatung wari kaya sanarabatungda moi anije potchai huba lutpat tawbugi thabakse tawba hauraje haina chapchana mabani phirep amaga loinana lut tawnabagi damak khanarabatungda ensyang kantigi mafamje sije tamna mabani je lae lut tawnabagi damak moi anina ensyang kanti hariba mafamje yorokpa matamsida moi anina yamna laina mabanina wakhalda sagatlaga sumaina tawrga sumaina lut tawje sumaina tawrga mingondagi potchai laksena khanmado mafamje yorakandadi yamna taraiba thaba ama oirakhide masimakna makhoi anina ensyang kantigi jaga chida laaba tungda lutpat tawgena khanmado mai pakpa ngamkhide kanagumba miyoi amatadagi karigumba potchai ama phagwa mabanina lawba ngamkhide huba ngamkhide mai pakpagi mahutta makhoi anina mafam amakakta potchai hubagi thabak tawnabagi damakta khujukhalai paituna karigumba posak khara yankhaiba thugaiba torokko matamda jangna soibadagi mahaki mateng pangnaba laiba mahaki marup liu bawangda oina sokhi liu bawang soktuna leibasina maram oiraga mina laklagadi khangki ukibaje soidre haiba wakhalonse janggi wakhalda yamna chetna thajarami sokliba liu bawang je jangna yamna laina mafamjidagi puthorokpa haibadusu oithokpa yaroidoba condition amada leiramki masidagi jangna liu bawang je kanbaju pharak tarani puthorokpa matamdajo mina thengnaragadi soidana robbery tawba adugumba mine haibaje khangladina masana yamna chetna thajabadagi jangjina potchai thukaiba satarna chingba phaknabada sijindanaba porokliba magi makhutta pairiba nungdangjina maki mamanaba liu bawangi makokta masin thingamdana hanjin thomtatki asumna nungdangjina hanjin thombadagi liu bawgang khudakta sikhi jangna mafam simaktada maki mateng pangduna ta lakiba maki mamanaba liu bawgang hatokhi asumna mamanaba jibu jangna hatlaba tungda mamanabagi body je lotnaba manghannaba tawkhi thawdoksigi matung ikui kuidana makhoigi spring festival yoksilami hariba festival sigi mangoinana jangna gwangai hariba mafamsida chattuna magi lutpat tawnabagi makhataba thabak pangthoknaba hotnakhi hariba mafamsidagi jangna pochai khara
lutpat tawbada mai pakpa ngamki asumna lut tawraba tungda mahak lona nanthokuna chatpagi pambai laikhide masina mahakna lut tawriba mapuje yamna tamthiba mongda hato ongki hairiba matamsida jangna mahaka chanajabi nupi ama gwangji gi mafamsida lakpa matamsida thengnaki asumna mahaka thengnariba mahaka chanajabi nupi asina jangda mahakna sijindanaba paisa khara pirakki adumakpu jangna mahaki nupisina pirakliba paisa do mahakna afaba thabakta sijinabagi mahuta phattaba romda oina sijinna thoki jangna mahaki khangnajabi mahaki chanajabi aduna pirakliba paisa aduna nongmai ama leiraga lutpa tawbagi thabakse yamna laina thoani aduga lambida chatamba ama mathengda chatpa mijingda jo nongmai du magi makhuta leiragadi makhoina mabu kirani aduga moidagi yamna laina pochai je huba lahoba mulhoba ngamani haibaje jangna khanba horaki masidagi mahakna khalliba magi wakhalon ase thabak oina pangthoknabagi damakta pistol ama laiki asumna jangna magi makhuta nongmai pistol ase pairaba tungda mahak gengi oiba magi lifestyle je upgrade tawjare na khanabagi damakta mahakna maje nongmai pairabanina maki makhada bodyguard daibam thokpane haba wakhalon je khalakpadagi magi thabak thoromjingda mateng pangnabagi damakta magi bodyguard ani amasu nektuna thamki hairiba miyoi ani asi jangna maki bodyguard oina neklaba tungda mahak robbery gi thabak matam khara lepki hairiba matamjida mahakna pochai huba lut tawba chigak natana maki wakhalda tongamna wakhalona ma khanba horaki agi khutta pairiba nongmaisina mije kayam nakna kapagana kayam thuna sini lapna kapagana sibagi matam kayam khenagani aduga magi makhutse kayam chummi chumde sije khangningba langtaknaba ma jangi wakhalda itattatana phawba horaki masidagi mahakna mi amubu kayam thuna hatpa yai khangningba pambadagi tawsinnaba pochai hubagi lang ama thaktuna mahaki bodyguard oina thamliba mi anise jangna singi oiba jaga amagakta puduna lakhi asumna mahaki bodyguard anisina magi thabakta mateng pangibani khanduna ichamchamna lakhi adubu hairiba singi jaga je yorokpa matamda jangna mi amabu yam thuna hatnabagi practice se tongningba horaki masina maram orga jangna magi makhutta pairiba pistol jina mahaki thabak thoramda mateng pangnabagi damakta nek tuna thamliba mahaki bodyguard anisida yamna thuna nongmaina kaptuna hatoki asumna mahaki thabakta mateng pangnaba thamliba miyoi ani ase jangna hatoklaba tungda mahakna ma masa se mi yamna thuna hatpa ngame nongmai kapada expert oire haina mahak masana masaje thagatjaba penjaba aduki matik phawrami matam khara haugraba tung December gi tang 19 1995 ki matam sida jangna chongjing friendship store kowa store amada laktuna asumna mahakna store asida laklaba tungda paisana chingba kaya ama lut tawki mahakna lut tawriba paisa je Indian currency da 4,55,000 muki chang oigani hariba paisa sida su natana mafam sidagi mahakna sanagi oiba leak amadi khudopna chingba potlam kaya ama mahakna lut tawduna puki chahi amagi matung December gi tang 15 1996 ki matam sida su jangna Shanghai First Department Store amadagi Chinese ki currency ama oiriba yuan je 6,30,000 gi chang lut tawduna huduna puki chahi amagi matung November gi tang 18 1997 gi matam sida jangna Changsha Friendship Mall ama hariba sigi mall sida su mahakna miwai ama gunda phada tawduna muknaraba matungda mahakna lut tawbagi thabak sida ayet apan thorakpadagi miwai ase mahakna nongmaina kaptuna hatlaba tungda 1.372 million yuan hariba sinpham sing ase mahakna huduna pukhi lut tawki asumna mahakna puriba paisa sing ase mahakna phattaba lambida ngawba yaba ngawba sijinaba yaba sijinaruraba tungda paisa sing ase losilaklaba matung December gi tang 1998 ki matam sida Hebei province da laiba public security checkpoint amadi toll station amadagi mahakna yamna phongna thongna leina red chathagi police naga phattaba gunda phada phabada chathagadabu reto mahakna makhuta nongmai pairabanina hariba mafam jingjida chattuna mahakna red chathagi asumna mahakna red chathariba jaga sida leiramba miyoi aniga mahaka yamna chauna khatnaba muknaba thoki adubu makhutta matik chana nongmai pairaba jangna miyoi anije yamna tamthina hatoktuna thamamki
asumna thaudokse amuk thokhraba tung January gi tang mari 1999 sida Wuhan hairiba mafam sida leiba Wuhan Square haina khangnaba jaga sida leiba gold jewelry amada jang laki aduga makna mafam sida laaba matungda mioi ama hatki lut tawba yanabgi damak leiramiba salesman sing aduga leiramiba mioi sing aduna makna tawba thabak thoromda ayetpa pidanaba mabu kinabagi damakta asumna makna mi se hatlaba tungda 3000 gi yuan huralaga pukhi tungda makna 2.634 million gi gold jewelry singsu huduna pukhi asumna thaudoksigii matung August ki tang 15 2000 gi matam sida Ensiang country da leiba agriculture bank ki president ki yum amadagi yang lakhi hariba yumjidagi makna 16,000 gi yuan huduna pukhi loinana mioi ani amagasu mafam sida makna nongwaina kaptuna hatu ongki asumna Meehatpa lepa leitena chatharakpadagi 2000 gi sahi simaki September tang amajida sangde kago mafam sidagi khara liraba model gi truck amagasu jangna huduna pukhi truck asida natana hai mafam sida jangna mioi taret amagasu hatlaba tungda small submachine gun ani ga loinana nongmai maru kun amagasu huduna pukhi jangna tawriba phatraba tamthiba thabak thorom mayamje pulisna koithi thiba humba horakpadagi yamna chauna thaudok pangtholiba misakse jangne haibase khangba ngamki asumna jangi mathakte yamna chauna criminal record leiba misak amu oina mahak laukhoki magi likhundabu haina singna liduna leiriba police ki investigation team asina jangjun magi khangnajabi nupi aduga kwang hongyan jaga da leiba hospital amadagi masa layeng laba matung thorakpa matamsida police na phagi September gi tang 18 2000 gi matamsida jang phaba matamsida maki masada military na paigadoba adugumba hand grenade ani amasu yarongki haina report amadasu panki Chongjing municipal public security gi deputy director amana personally oina jangjunbu pharaba tungda wahang pahong hangbagi thaudoksu leikhi asumna jangjun makna tawriba crime Meehatpa mayamjigi mahaki mathakta trial chathaba hauki April gi tang 13 2001 da mahaki trial se hauki trial asigi phal oina first intermediate people's court na Meehatpa mingondagi namdana sen thum mamal atangba pochai kayama lut tawgi maranda jang sibagi dandi piki asumna May gi tang kun 2001 sida jangjun nongmai masing thingamdana kapthatuna jarap chaw makai kapthatlaba tungda jan aroiba maki yahip talhanki tongan ba apunba mana hatkiba maki victim oikiba migi masing ase punna kunipan ni haina supalli aduga mana lut tawkiba posaksing chana lupa amadi paisana chingba mayam ase pulap punchilaba tungda 5.36 million asmaina oini haina report amana supanki asumna mara leitaba mioi kaya ama phaba punba tawduna hatpa tuppa tawkiba jang mamai thangda maki chapchaba dandi do phangjaki adudi mayam mathangdasu yamna nungaiba wari ma puraga lakjage ngasigi matang sida wari se losinjare ado mayamna channel se nungsibiragadi like comment share do kawbirangono aduga wari sibu tabiriba mioi singna taba khaktang natana like ammom tang nambiduna thawna su hapiyu aduga channel asibu mai pakpa channel ama oinabagi damakta subscribe button da nambiduna subscribe su tawsinbirangu haiba famse miyamgi mafamda ekai khumnaba utchbaga loinana ningsingjari